Prime Minister की मणिपुर खोंगचता जत्रा हुनबा मदि संगानबा प्रोजेक्ट तरामरी खंदोकले कांग्रेस लेंगा कुमना साबलो जुबा प्रोजेक्ट अमता संगा खिरोय हाइना चीफ मिनिस्टर ना फोंगदोरखले नेशनल हाईवे प्रोटेक्शन फोर्स लिंखटकनी अमदि तरेत सुबा पे कमीशन चनाहनगनी हाइना प्राइम मिनिस्टर ना लाउथोकपिरमनबा शिवसेना मणिपुर यूनिट ना डिमांड तौरी प्रवेश चनम की मिहाद सीबीआई सिनद्रबदी प्राइम मिनिस्टर ना स्टेटस दा लाखपा मतमदा अकनब खोंजम चंगसिनगनी हाइना पीएससी ना चेक्सिनवा थंदोकली चीफ मिनिस्टर ना ngaihak ki ngangninba pangang ngangduna miyamda namthak tawnaba hotnabiganu haina MPCC na maral sirakli अमसुंग एसिड अटैक द सोगलबी मेनकादा लेंगाकना कॉम्पेंसेशन पीगनी अमदी मपुरोइबदा चानब थबक पीगनी हाइख्रगा तुमिना लेसिनख्रे हाइना जेएससी न फोंदोरखली मयाम बुखुरमजरे अदम नेंगबिरबस इंपैक्ट न्यूज़ नि आई बिद्यारानी थिंगुजमना पुंगजा से फाबुगी मरिबा पाउसिंग मयाम द पिसरी प्राइम मिनिस्टर की मणिपुर खोंगचत्ता जत्रा हुनबा अमदी संगानबा पुन्ना प्रोजेक्ट तरामरी रोम खंदोक्तुना थमले हाइना चीफ मिनिस्टर नोंगथोमम बिरेना फोंदोखरे निंगथिना सेम साबा लोइद्रुबा प्रोजेक्ट अमता संगा खिरोय हाइनासु चीफ मिनिस्टर ना फोंदोकिबगा लोइनना लेंगागसिना मियामगी चावखत थौरांगा मरी लेनबा साबा लोइरबा प्रोजेक्ट सिंग संगानबा होटनबदा पॉलिटिसाइज तौबिगनु हाइना अपील तौखरे प्राइम मिनिस्टर की मणिपुर खोंगचत्ता स्पोर्ट्स यूनिवर्सिटी याउना तोंगान तोंगानबा प्रोजेक्ट सिंग जत्रा हुलमनबा मदी मियामगी मिफम अमा पांगथोकनबगीदमक लुआंग संगबम क्रिकेट स्टेडियम दा हौजिक हौजिक चथरिबा सेंबा साबगी थबकसे ngasi चीफ मिनिस्टर ना लुचिंगबा तोंगान तोंगानबा लेंगा की मकोक थोंगबा ऑफिशियल सिंग यावबा कांगबु अमना यंगसिनखी चीफ मिनिस्टर की यंगसिन खोंगचत अदुगी खुदोंचाबा लौरदुना इंपैक्ट न्यूज़ ना हंगबा वाहंगी पाउकुमदा चीफ मिनिस्टर ना हाई सेम साबा लोइरबा मियामदा कानाबा पीगदबा सिंग खल्लगा संगागनी लोइनना ngasi sangarga hayengdagi miyamda kanaba piba yaba project sing sangaba haibasisu prime minister gi apambani haiki dolai thabi barrage amadi civil secretariat ki matang impact news na makhata na hangba wahangi paukumda je minister na hai dolai thabi barrage amadi civil secretariat ania sisu semba saba loidrabadi kaidonungda sangaroi mamangda palamba lengakna project kaya sangaraba matung chahi mari manga fawba loisindana thamba adugumna hauzik paliba lengak asina kaidonungda tawroi haiki नोंग से ताबीद बलाई खुरमी अदुब अखोई गिदी प्रिपरेशन दी नोंग चुरसु याबगी द तौगनी सिगी गवर्नमेंट से हम कॉन्क्रीट पीपल्स ओरिएंटेड ने अखोई पब्लिक द पीगदब कानाबा अदु खतने अखोइना टारगेट तौरिस पब्लिक द कानाबा पिरोदब पोर अखोई संगारोय अखोई की हुजिकी ऑनरेबल प्राइम मिनिस्टर नरेंद्र मोदी जी मानसु आदगी अकन में इंस्ट्रक्शन लई ओनली ngasi संगारगा हयें कानाबा पीगब ngamba पोट अदुगुमबद तौसी अदुना लोइबदब खोतब तब अदु याम पैनिक ओनिंगाय लेते मैं पॉलिटिकलाइज तौगनु इट इज माय हम्बल रिक्वेस्ट टू ऑल इट इज प्योरली ऑन development mission praja da kanaba pigedaba khadu natna ekhoi tawroi yes rani gaide lugi ngara ekhoi wari sanare ayam loisale hujiksu ai lakpa kan ure finishing test period loire sumaina adagi ekhoi jatra hungedaba sports university ki atai khara 14 items kum identify tawre nabil prime minister to godaba dolai thabi kum loidaba portrait khoi tawroi na ekhoi dum hai kare adu am panic oiningai leite civil secretary su loidadi tawroi mamang da tawgibada una se mamang da 2011 da sangaga 14 baw loidedana 15 Bauloide. All the Manipur people have seen it, and the present government are not going to do like it. Prime Minister Narendra Modi na Manipur da lakpada National Highway Protection Force linkhanaba amadi status sida taret suba pay commission chana hangani haibagi thazaba lauthok piramnaba Shivsena Manipur unit na demand tawri. Hiramasiga mari lainana ngasi babu parada laiba Shivsena Manipur state unit ka office ta Pami Singona bamda Shivsena gi president M Tombi na phongdorakpada BJP na luching balenga gasina chahiya mamapong farak pagamari lainana project kaya sangaba hokre chathariba sangaba gi thoram singda saruk yabala kadoriba India gi prime minister amasung union home minister anibu Shivsena Manipur state unit na taramna oi adubu prime minister Narendra Modi na handak Tripura da laklambada taret suba pay commission chana hangani haina state adu gi miyam da lauthok lambagum Manipur da su chapchana lauthok haningi haibagi apamba phongdorki
Loinana, Shiv Sena Manipur State Unit ki Maikai Dagisu, Home Minister Amadi Prime Minister da, Serasida National Highway Protection Force Linkatnaba Amadi, Manipur Government ki employees singi Khanduna, Taret Subape, Chana Hanaba, Aibo Ina, Memorandum Pisingani Hainasu, Fongdorakli. Malim the Akoigi Sakang Naraba, Sigumba, Koigi, Honorable Prime Minister of Manipur, the Lengvi Requesta, Sivasenagi Magidagi, National Highway Protection, Sivasenagi Magidagi, Hanna, demand of the Nagasipa, the Lakpani, National Highway Protection Force, see Masi Lautok Pirman Nabidamakta. Status the employees, lady by employees Punamak Sing si Masigidamta, 7 PSA, Masimaga Lautok Piranamakta. Akoina Home Minister, the Prime Minister, the Akoi memorandum submit to Jagani. Pravesh Chanam gi mihat CBI da thizinaba Sinadrabadi Prime Minister Narendra Modi na status da lakpa matamda agan ba khongjang changsingani hairi. Manipur Press Club ta Paumi Singh unaba amada People's Action Committee PSC ki convener Ahong Sangbam Holena wafam si fongdor kibani. Unaba da Holena makha taraduna Pravesh Chanam gi missi da natana mapalamda lamdam asigi mahairoi amadi miyoi kaya hat kiba yaukre. Adubu hauzik fawba action amata laukhataba yauri. Pravesh Chanam gi missi asi BJP na luching balenga kasina CBI da sinagani haikibani adubu thabak oina onthoraktri. Serasigi Chief Minister na miharasi CBI da thizin hanbada ahen bapukning changhaningi. Karigumba CBI da sinada batarabadi akan bakhongjang kaya changsilagani haina fongdoraki. CBI da thadar ni da mahadini thadadri aduna ada KSK bawo namasi CBI da thada ki belai de na ha ga tigaluka thadadri moi bawo loinu si bawo da thadadri na loinu lai thada bani tasengna sinabu muti natri CBI da tasengna sinabi bataragadi asi awam bolam damda yamna sang sathare ibnu ni si paba mai kaya mada hadarakani ha bisi koi miyam ajabani CBI da thadadana sinabi simadu madi chawa sa akhiragadi Pravesh Chanam misi case CBI da sinagadabani haina langthabal pura makhongda laiba community hall dasu Young Union Club amadi nupi samaj Welfare Association ani na sinduna wakanifam chathakre ngasigi wakanifam asina Prime Minister na project kaya sangaba lakadori basida Pravesh Chanam misi ki case CBI da sinari haiba pau puduna lakpiyo haina taksilakli nupi samaj Welfare Association ki president Thaudam Tombina Manipur ki CM na case asi CBI da sinanaba center amadi UP government ta high kre haina tumina laithok pachumloi leptana taksin bachangi haiba wafam fongdoraki amadi Prime Minister na lakadori basida case asi CBI da sinari haiba nungaiba pawsi puduna laklagadi miyamna harauta yamna okani nataba tarabadi Prime Minister na Manipur da lakpagi wahan thok leiti haina su fongdorakli Prime Minister ke khongchar asigi mangoina na changsin gadaba khongjang singda langthabal pura makhong maikai dagisu sarukya gani amadi athuba matamda mairagi achauba rally amasu pangthoklagani haiba wafam su fongdoraki India ke Prime Minister amasung Union Home Minister ke Manipur khongchatta serasigi chawkhat thorang kaya lauthoklamgani haibagi thajaba lei Maramaduna, Makoy Kongchara Sigamari Lena Pangtopa Thorum Singda, Manipur Miam the Sarukya View Haina, BJP Manipur Pradeski Makai Digi, Miam the Apil Torakli. Hirama Sigamari Lena, Nitaipa to take the Laiba BJP office of Pangtokiba, Paumi Singu Unabamada, Party Sigi General Secretary Administration, K. Sarat Kumana Fundurakpada. BJP na Luching Balangasi, Lagliba March Taramangada, Chahi Amama Pung Faragani. Lengak asina chahi ama mapung farak pagamari leinana March amadagi inauguration fortnight haiduna Chief Minister na luchingduna project kaya leptana sangari loinana lagliba March taramangada Union Home Minister Rajnath Singh na Manipur da laktuna Moreda integrated checkpost sangaraba matung BJP Manipur Pradesh ke office ta harau tayamba fongdok pagaloinana miyam gyoiba mifam pangthokadauri mifam aduda Home Minister na miyam gi kanaraba scheme kaya lauthokani Haiba Thoram Asida, Miam Nasaruk Yabinabagi Damak, Ayuki Pung Taramathoidagi, Party Officer Lakpio Haina Fongdorki. Loinana Numidasigi Hek Nunganba, March Taratarukta, Lebagasigi Prime Minister Narendra Modi na Manipur de Laktuna, Manipur University na Yumboidana Pangthokadoriba, Indian Science Congress ta Sarukyaraba Matung, Luang Pokpa Cricket Stadium da Nungthil Pung Amatabada, Prime Minister na Miam da Wangangani.
Numin asida Prime Minister na wa ngangdringai mangoinana ayuki pung 10 makhai taba matamdagi Prime Minister na wa ngangadoriba mafamda lakpiduna thauramasibu hena mapung phana ba hotnabada miyamna saruk yabiyu haina appeal torakli March tang 15 asi sarkar asi wasa kebagi chahi ama mapung phaba numit asida masibu saruk yaba lakpigadoriba Bharat ki Home Minister Sri Rajnath Singh tang 15 da Party office da party कार्यकर्ता amadi Manipur ki miyam da paujil kya pibirangani Praja punamune ka khumnari Sri Narendra Modi ji tang 13 ki Science Congress magna huduk pigani Manipur University da adugi matung da pung ama taba matam da koine luang pokpa cricket ground haina khangnaba luang sangmam da leiriba sida Manipur ki praja miyam da amadi Bharat ta leiriba praja miyam da ma ke wafam thambigani Prime Minister Narendra Modi amadi Union Home Minister Rajnath Singh ki Manipur khongchat kamari leina nanga sisu makhatana SPG gi miyoi 19 sabat team mama Imphal da thungkhre Impact News na phangba awang ba thaki pawgi likhuna magi matungina ngase nungthil pung 12 makhai tarakpa aduaida Air Force cargo aircraft IL-76 ta Range Rover gi bulletproof car mari galoinana Imphal International Airport ta makhoi 19 sabat team adu thungkhibani hairi Ningsing bayabadi Prime Minister amadi Home Minister gi Manipur khongchat kamari leina nangarang SPG gi IGP NP Gupta luchingba miyoi nifunit humdoina saba SPG gi team amsu Imphal da yaw khrabani Nakalamarom da lagliba March 13 ta Prime Minister Narendra Modi laktuna Imphal West ki Kautruk ta National Sports University urebuyung tamgadoriba madi Manipur da ngakpigani MU da National Science Congress hawdokpagi thoramda saruk yagadoriba si boycott tawi amadi leibak miyam nasu boycott tawiu loinana numida asigi nongyai matung pung amadagi numidang wairam pung 3 fawba Manipur pumbada total shutdown law thokli haina lona thingkraba korkom na thokpa cherol amada khangakli hairibasina hauzik chathariba examination singi damak mahiroi singi chathok chasin amadi lining laisol maihau langpok loinana anayeki oinadi consiloi hairi All Assembly Road Laiba Hana Tombisna High School Lairamba Mafumasida Sagaliba Ima Kaitela Setuba Matamda Loisinduna Kaitel Pamba Pangjadriba Ima Singi Awaba Kokalu Haina MPCCina Lenga Kim Famda Demand of Cray Amasung Lenga Signature Minister Nangai Haki Nangning Bapangang Nangduna Mianda Namtak Tonaba Hotnabiganu Haina MPCC gi Maiki de Gitam Cray Nasi MPCC gi Wangang Loy Oriba Pangaizam Sarachandra Madi Haresor Goswami na Luchingba MPCC gi members Singna All Assembly Road Laiba Hana Tombisna High School Lerambam Famasida Congress Lengak na Sagat Pahoram Laba Ima Kaitelgi Hauzik Oriba Pibam Singh Yingsinki Loidana Haresor Goswami na Pami Singh the Fundorakpada Kaitel Pamba Pangdabadagi Ima Kayama Kudong Chadaba Mayok Nariba Sigi Kanduna Mamang the Congress Lengak na Kaitela Si Saba Horam Kibani Basement Amadi Foundation na Chingba Maroiba Construction Work Ayamba Loiraba Kaitela Si Hauzik Nongkhang Chaduna Mapu Pandana Lady. Lenga Asina Miangi Yai Panaba Kanba Oirabadi, Atuba Matamda Sangana Balenga Asno. Honagadabani Haiki. Loinana, Housing Mak Nintina Sem Saba Loidriba, Civil Secretariat Yauna, Tongan Badam Singh, Prime Minister Manipur Kongchata Sanga Hangani Haina, Mamang the Lautokraga Hauzik Amuk Sem Saba Loidriba Singh Sangare Haina Fongdokliba, Asinadi, Lenga Signature Minister Si, Ngai Haki Aningba, Pangang the Nangduna Miam the Utjaibani, Haibasi, Haiman Batokloi Haki. Nakalamaromda, MPCC Nauna, Wanganglo Oina Kankraba Pangaism Sarachandra na Hai. Miyangi Yaifana Boyrabadi, Center the Gisel Kaitarak Pangai than a tabak paikat kani Hairaga, Hana Tombisna High School Airman from Masida Sagaliba Imaka Telasi, Jahi Amamapung Paraklaba, Lenga Asinanga Sifauba, Sengot Sagat Pagi Wafama Mata Tamdriba Karigino Haina, Wahang Hanki. Ima mayamna soroki mataida nongjung samarakta huji kaiten phaman leitadana leiri asuk wana akhoi gi honadana leiba sida masi gumba leita lairegi tawni adu tawni gaina pangai da hairaga somna kandana hanna yengdana thamiba se masin takpodi ngahanga ki chinda tholoka pangang na ngangbani mapithel dam gi leiba barriers gi leiba thawan project ki leiba potse honorable chief minister na masi prime minister lakore sangar ne se mayek senga loi haira potni ngarang da ngahan da hagi potubu hujingna muk sangara roi madui potu yaudi gaina
हाईगीदे हाईबगी महोंगदगा साइलेंट ओइबा ngarang discussion akoi manung hunna nainabadaga madugumba hagiba leite anoba list yaugde ga haiba pot siguma mayam se si mayam sine akoina yamna nungaitana akoigi ngahanga ki haijanra prajada utrai haidare yamna phajadabu wahi oigasu center dagi paisa ngaidragasu akoigi state ki paisa amadagi hekta sizinaraga साधारण प्रजा की दमकत याइफनब की दमकत अखोई सेमगनी हाइखिबदो अखोई याम नुंगाई ताबद याम नुंगाई अमदी प्रजा सिंगी दमकत मसी यामना फबा मफम अमने हाइना खली अदुबो अखोई ऑनरेबल सीएम ना नोम नोम की थोक थोबा मफम मफम दुगी तंजा येंगा पंगांग ngangbसी लेबा अमगी स्टेट अमगी मिनिस्टर अम ओइना खरा खंथहनिंगे करम लेबा की सिटीजन नो हाइबा खंगदबदगी फॉरेनर तरामाथोय फादो की मतम लोयरबा फावबा सेंट्रल जेल मणिपुरदा हौजिक लेरी हाइना जेल गे एसपीए कुंजकेसोरना फुंगदोखरे डिपार्टमेंट ऑफ इंफॉर्मेशन एंड पब्लिक रिलेशंस डीआईपीआर ना सिंदुना मोयरांगखोमदा लेबा ऑल डीआईपीआर कॉम्प्लेक्स से पांगथोकलिबा लेंगा के लोइसंगी लुचिंगबा सिंगा पाउमी सिंगा लिसांगसेदना उनबगी थौरमदा वाफमसी महाकना फुंगदोखिबनी महाकना मखा तारदुना फॉरेनर्स एक्ट 1946 की मखादा लो थुगाइबा फॉरेनर्स सिंगदा चाही अमदगिना चाही मंगा फावबा जेल दा थंबगी चेराक पीबा यारी हाइखी अदुमकपु हाइबा मियोय तरामाथोय अस्तिगी ओइनदी करंबा लेबाक्तगी लाकपनो हाइबसी ngasi फावबा चेयतनदुना लाकली मणिपुर की ओइना जेल सिंगी ओइबा फिबम असिदा पल्लदुना महाकना लागलिबा चाही खरा असिदा जिरिबाम जेल अमदी चुराचानपुर जेल रिवाइव तौरगनी हाइबा वाफमसु फोंगदोखी कमिटीसना मागी तौरीब थबक्सी कनागुम्बा मी अमा बिदिनो मासी सेनायदा टेप पुराब केस है पुराब केस मा केस मैक्सिमम सही मंगा नत्रगा तरुक तारे खले मासी हाफ ऑफ सेंटेंस सही हुमबुसु रगदी अंदर ताई रिव्यू कमिटीसना उकिन नुगिन कहीं तो नेक तबिदा कमिटीसना खनरगा मासी रिकमेंड तौर थादोपी बिजनेस तरा मरी गुमदी अंदर ड्राइव ग्रुप कमिटीसना थादोक मोय रिकमेंड तौर मतुं चथरी बथौरम असिगे नि सुबह सर कोइना लेबर डिपार्टमेंट की मकोक थोंग सिंग ओनखी मदुदा स्टेटस सिदा चाइल्ड लेबर मत लेते हाइना डिपार्टमेंट असिगे ऑफिशियल सिंग फोंगदरखी फ्री एंड कंपल्सरी एजुकेशन एक्ट 2009 ना स्टेटस सिदा चाइल्ड लेबर लैहंदबगी मरोइबा मरम ओइरी अमदी डिपार्टमेंट असिना लुपा कोटी मरफुमापन लाख तरामापन लिसिंग हुमफुमरीगा चाट्रेट निफुमाथोय टैक्स ओइना कोंगत पंगमख्रे मणिपुर बिल्डिंग एंड अदर कंस्ट्रक्शन वर्कर्स वेलफेयर स्कीम न पीरिबा कानबसिंगी मतंगदा पल्लदुना स्कीम असगी मखादा सिमी लाख अमा लिसिंग तरानिपानगा चहुम कुंथ्रानिथोय रजिस्टर तौख्रे मखोय सिंग असिदा पीरिबा बिल्डिंग वर्कर्स कार्ड असना हेल्थ असिस्टेंस मैटरनिटी असिस्टेंस चाइल्ड एजुकेशन असिस्टेंस न चिंगबा खुदोंचाबा कया फंगहली हाइना फोंगदोखी लेबर डिपार्टमेंट जी दैदा अकोई एक कुनगा मंगा जी अकोई सलाइबनी मसीना अकोई इसम समना हायरबदा लेबर सिंगी वेलफेयर की दमता अकोई अवारापा नत्रगना कनागुंबा एम्प्लॉयर सिंगना एम्प्लॉई सिंगदा अकोई की मकोई की फंगबम तोपा हक सिंग नत्रगा मकोई खुसुमन सिंग फंगनदबगुंबा अदुगा एम्प्लॉई अमना एम्प्लॉयर अमदगी मकोई फंगबम तोपा मैटरनिटी बेनिफिट ओइरो नत्रगा वेज ओइरो whatever मकोई फंगबम तोपा सिंगदो मदु फंगत्रब मतमदा अकोइना लेबर सिंगी मतेंग पांगनबगी दमता अदु माइना लेबर डिपार्टमेंट ना इकी हालांबदा सुमाइना थमजगे बोर्ड ऑफ सेकेंडरी एजुकेशन मणिपुर बोस्टेमना लौदुना हौजिक पांगथोकलिबा क्लास 10 के एग्जामिनेशन असिदा ngasi लेलोंग खांगबोक ए अमदी खौपुम हाइबा सेंटर सिंग असिदगी मथंगसिना महिरोय अनि मरी अमसुंग अनि पुन्न निपान नतबा पांबै सिजिनरंबगी दमक्ता तांथोखरे हाइना बोर्ड असिना थोप चेरोल अमदा खंगलकली सखंगदबा खुलाई पाइबा सिंगना मक्रूदगी फाखिबा भारतीय इंफ्रा प्रोजेक्ट लिमिटेड बीआईपीएल की सुपरवाइजर अनि ngarang nungthil pung 3:30 मुक्ताबा मतमदा थादोकलमले राजस्थान के बीआईपीएल सुपरवाइजर होना थबक तौबा सोक शर्मा विद्युत मजुमदार से तमेंगलोंग डिस्ट्रिक्ट की तौसेम पुलिस स्टेशन कोनबा मक्रूथोंग मनाक्तगी थाहासिगी हौकिबा तांग 10 अयुक पुंग 10:30 मुक ताबा मतमदा फाखिबनी नुमित अदुदा मखोय अनि सखंगदबसिना फाख्रे हाइबा पाउ फंगबदगी तमेंगलोंग एसपी जिरिबाम एसपी कमांडो जिरिबाम अमदी कोंट्रा तरेट सुबा एआर की डीआईजी याउना चिंगना बमफम सिंगदा थीबा हुंबगी थबक जथरखिबनी सिक्योरिटी पर्सनल सिंगना नुंकाउदा अचट अवोक सिंग चेक तौरपदगी खुलाई पाइबा सिंग अदुना मखोयबु मखा ताना पुबा ngamdabadagi थादोकलंबनी
मखोय अनिमक थादोकलमलबा मतुंगदा BIPL गी सिल्चर दा लेबा हेडक्वार्टर दा सोयंगाम यावदना थुंगलबा मतुंग मयुमयुमदा हनख्रे खुराई असेंबली कॉन्स्टिट्यूंसी की फंगनुंगदा इरिल तुरेल मथक्ता साबा उबा के सस्पेंशन ब्रिज अमा पिबम फत्तबना मरम ओइदुना मियामना थिंगजिनख्रे ngase nungthil pung ani muk taba matamda Little Bird Foundation School da class 1 khakta tamliba mahairoi nupa macha ma thong asigi ubak tektuna nanthabadagi yanduna leiringaida mafam adudagi nongthongba mohen koba miyoy mana matam chana thengna hogduna khudong thiba thoklam gadabadagi kalhore nupa macha du mafam adudagi laire lakpam kirangi chahi taruk khakta ngariba macha nupa el chingle mani haiba thodo asigi matungdagi phaknung Social Youth Club amadi apunba chawkhat khongthang nupi luk phaknung anina मियाम गलोइना मखा ताब पामदब थौदोक थोक्तनबगी दमक्ता थोंग असि सेमजिनद्रिब फावबा थिंजिनख्रे अमदी अथोबा मतमदा मरि लैनब अथॉरिटी न मीटिंग चंगबिनबसु लेंगा की पुंगनिंग चिंगसिलकली कोइदमने थोंगी सेमदब साकनगी एमएलएन सेमदे क्लब सेमदे लेकाय मेरा पाइमि सेमबिदे तैमुसु अंगांगी हलकपदा थोंगी मयागी अहोबसिदा उपाक अहुम मरि वापसिदा इचानुपादो थोंगी अहोबदा पल्लगा लेरमे अदुगा लेकाय तमी म्यामजी सिदे लोइ क्लास 1 to नर्सरी to आ क्लास 7 आई फौक तमबने तैमुर तारम छिरम तार कुदारगदी कनाना दायित्व पुगदगे सरकार पुदोरा सरकार एमएलएन पुदोरा थनु खतन तन कंगलागिजु नोमा अय गाड़ी लाम सपदा वाना थिंगलेरमे अदु सुम हले अदु कंगलागिजु सेमबिदे Council of Higher Secondary Education Manipur na loba class 12 ki exam da Standard Robert Higher Secondary School da invigilator oiba oja nupi ani bu exam da ba mahiroi amana phuki ba thaudo adu gi matang da wakanifam chathakre wakanifam adu Kekrupat Minuthong Development Club na sinduna Kekrupat da chathaki bani wakanifam loi singna thaudo adu da chenari ba mahiroi adu gi mathakta action lokhatlu haiba kholau sing lauki wakat mifam pham khiba singna ओजानुपी फूकीबा महिरोय मोहम्मद सजद आलम की मथक्ता एक्शन लौखटपगी मुहुत्ता मरी लेनबा मिनिस्टर याउन अथॉरिटीज सिंह तुमिना लेबसी यानिंगदे हाइना फुंगदोरखी मतंग सिदा ब्रेक अम लौजगे ब्रेक की मतुंगदा एसिड अटैक द सोक्लबी मेनकादा लेंगाकना कंपेंसेशन पीगनी हाइख्रगा तुमिना लेसिन ख्रे हाइना जेएससी न फुंगदोरखपगी पाउ अमदी मणिपुर अमसुंग मालिंगी तोंगान तोंगान बे इपाउ सिंह पुदना लाक्चगे इंपैक्ट न्यूज़ बु मीटिंग तातन लेबि मयाम बो मुखन तराबनोक चेरी बुलेटिन सिगी मखाता पाउ मयाम द पिसरी असेंबली मिफम द लाउथोख्रबसु ngasi फावबा पीदना लेरी थौदोसिग मरी लेनना मेनकागी मपुरोइबदा लेंगाकी चानब थबक पीगनी हाइना थौदोसिगी मतंग सेंखिबा जेएससी दा चीफ मिनिस्टर न थाजब पीख्रबसु मना मनिल नाइखिद्रे हाइना जेएससी के कन्वेनर युमलेंबम मेमना फोंदोरकली ngasi Manipur Press Club ta pangthokpa pami singgo nabada chairman memana serasida ahan boina thokiba thaudoga sida chenaba Muhammad Shadat pu miyam khangna mapulsi chupa jail da leibagi phadok pigadabani tha ahum makhai helaklaba fawda fast track court na Sadat ki tangdang ba wayel pibangam tri haina pendaba fongdoki thaudosiga mari leinana assembly da laukiba warep amasong thabak hapkani haina CM na pikiba thajaba sing thasi kuntra mathoi fawgi manungta thabak don thok pinaba mahakna pil tawki लोइनना मेनका की लायंग बदा तेंगबांग ओइनबनी हाइदना हता गोलापति द लेबा मैतै मुस्लिम सिंगना खाइनरगा ममांग चही डिसेंबर 16 दा क्यूस मोहम्मद शदत की इमुंग मनुंगना जेएससी दा रुपा 13,000 पिरखी सेंफम अदु लौबा मतिक चादे हाइदना जेएससी दा क्यूस असगी मखुरा मोहम्मद अजीर की लोइनबिदा था अदुगी तांग 18 दा हंदोकी सेल हंदोख्रबा मतुंगदा यूनाइटेड गोलापति डेवलपमेंट कमिटी की सेक्रेटरी सोरिबा हाजी राफत अली हारिबा मियोय सिना थौदो असि मतंगदा जेएससी अमसुंग पुलिस सिंगना यासिननबा सिंगे हाइदना मोहम्मद अजीर दगी सेंफम अदु लौथोकलमखी थौंग असि मतंगदा सेंगदोकनबा जेएससी ना हजीबो हुमलक हाइरबा फावबदा जेएससी की नुपी मेंबर्स सिंगदा नत्तबा वांगा ngang ताथी तावैना तौरखी मैतै नुपीबु सिट थवैदना तौरिबा मसुंग फुरुप मसेलगी मरक्तम खटनबगी थौसिल सागलिबा हाजीगी मथक्ता मरी लेनबा सिंगना कन्बा एक्शन लौखटपिनबा महाकना अपील तौखी हाजी अराफत हाइबसिना पैसा से 13,500 से लौसलगा जे सिजु ऐ याना ngangnarage मेरा पाइबी सिंग थोकलपसु ऐना ngangnarani पैसा से पिरो ओइना माना लौथोखरेबा एक्विसिगी मयुमदा पैसा से योबिद्रेबा पीद्रेबा अखोइना सुम तारकपदगी हाजी अराफत से अहुमलक अखोइ जेसिना नंग सेंगदोराव कौरेबा कौबा मतमसिदा मासे अहुमलक से लाक्त्रेबा अमुकसु अखोइगी इचानुपी सिंगजी चटलगा मासे नंगीसु सेंगदोराव पुनमकसे अखोइ खंगमिनसेना
हाइबा कांददी मासे अहुमलक कौबा बाबा मासे लाक्तरेबा अहुमलक्की मतुंगदा मोय इचा नुपीसिंगसी चलु कांदा माना नोइदगी अइना पैसा लौब्रा हाइदना अदगी नतबा वांगांग कया अमा ngangaga अखोइगी मैतै नुपीसिंगसिबु माना यामना ताथी तावोइना तौरकपा अमखक लैग्रे नाकल अमरोमदा थौदो असे तमथीना सोकलबी मेनकाना तमथीरबा थौदो असि लमदम असिदा अमु हना थोक्तनबा जेएसना चंगसिलेबा खोंजंग असिदा लेबाक मियामना मतेंग पांगबिनबा अपील तौकी चीफ मिनिस्टर की हक्सेल की तेंगबांग की मखादा लायेंगबदा से लौद्रबसु ngasi fawba compensation amata phangba leitri thaudo asigi matangda lengakna thamkiba wafam sing ngakna chatpiduna mahaki mapuroiba amadi macha aniga loinana punna hingminanabagi punsi lambi sembiyu haina thamoi soknu nungai ta phongdoki banbayai mamang chahi english ngani tara taret ki november 18 gi numidang pung 8 lom tabada Muhammad Shadatna mangsata ba menaka gi masada acid haizilakpadagi tamthina soktuna laikanaduna laklibani acid attack ki damakta sem khiba amuanna thoktana ba sigumba crime ji khoi iramdamda ahambam sung aroiba oina bahaidana sibana ba khangdana khongjang sanjariba jc gi damakta ngasi leiri iramdam gi nupi singna jo support to biwa haina gi phamdagi thamjaningi aduga punsida nama soiraba haiba se khangjarakta ba punsida ngasi din nama soiraba aini icha kamaina yokani अदुगी नमकता सरकार ने खोइबु नुंगसिबिदुना चीफ मिनिस्टर की चिंदगी लाक्थोकिबा अखोइगी दम्बो सेनगी मतेंग अमदि थबक पिगनी हाइबदो अथुपा मतंदा पिबिदुना इमाइसा खोइ मरिबु युमदानबगी दमकता मयामना मतेंग पांगबियो आइना ngasi मीडिया की थोंजिना लेपतुना लाक्थोकसै Manipur machana taba nupi amabu Manipur gi mahut sinduna Miss India represent taunabagi damak khankibagi thawangbu Kanglaipak Students Association na kana yaning daba phongdorakli loinana Manipur da mitomian chat changlak pathingna ba madi yelhomi gi hak ngak tuna thamna bagi damak kese yauna lukayana changsiliba ihau kaya gi cheraga sida asigumba thawong asina hena nungnang ba pokhalle hainasu lubasina nungai taba phongdorakli hiramasiga mari leinana ngasi kaisampata leiba kese gi office paumi singu na ba mada lubasigi general secretary Seram Hemjina phongdorakpada Miss India contest saruk yanabagi damak haukiba March tarada lamboi khonang khongda pangthokiba Miss Manipur Queen contest Manipur macha contestant ahum khanke masigi matung March tarama thoida Guwahati da final selection pangthokpada Miss Manipur Queen contest saruk yakidaba Miss India authority na hana khankraba West Delhi dagi Gurdeep Singh Aluwalia ki machanupi Nimrit Kaur Aluwalia bu Manipur represent taunaba khankebagi thawngasi yaningde Manipur da mitomian chana bhotle pathingna ba madi yelhomi singi phangpham thokpa hakpi na ba madi masiga mari leina ba tongan mawafum kaya lengak ta taksinduna lakpada ngasi fawbada lengak ki maiko hidagi thabak ton thokpa mata leitri cheragasida mainland India na yamna chanai na ba mongda siguma thawong ama chatharakpa si laibak thibani haina phongdorakhi Guwahati da final audition pangthoktuna Miss India da Manipur gi represent tawgadaba miyosing khannabagi aroiba selection da akoigi West Delhi gi 34 Matiala AC dagi Nimrit Kaur Aluwalia apopuge mingna Gurdeep Singh Aluwalia apopuge mingna Interpret Kaur Aluwalia kawasi Manipur gi represent tawnaba khalakpa si ngasi gi kanglai khunai asigi laibak thibani haina kesiana lawi inla miyambu ikaiba pibani haina lubasina logdaba ngamde asigumba phibam asida lengak asina khoigi mitop meya singna isagi lengaklonggi phida amadi sakthung kya munduna lakpa sida lengaklong asina adum yengduna leiradabra akoigi yelong sing kanaba protection amasi kesi ga yanaki ba thabak sing adu thabak to onthok pirakna ba su kesena lowi asigumba thabak asida lengaklong asina sumtumina yengduna leiragadi kesi da yelong sing kanjana ba amasing protection lejana ba akoigi khongjang changsena ba baton tharpaga samanai Technopal District ki Kwatha Khulda Commerce and Industry ki Minister T.S. Biswajit Singh lasing thaba ki project hudokre project adu hudokpada Minister Biswajit na Manipur ki semit lon da hena fagatna bagi pandam da lasing thaba ki thabaga si paikhalakpani lasing thana ba lebak lehau ga chanaga da mamfam yenglubada Kwatha amasung bangairing khun ania se chanagani haibadudagi ahan boina Kwatha Khulda project asi hudokpani haina phongdoki Biswajit na makha taraduna BJP na han ba sarkar pairak pamatamda thabak phangdaba na hasingbu karamna thabak piduna semit londa hena chakhatpa purakadagi haibigi matangda khanaki lasing thaba sida ningthina function to batargadi Kwatha village ki prada singi semit londa hena kanaba phangani
Kwathagi lambi athuba matamda koilas thapa hauragani haibigi thajabasu thambaga loinana lairaba thengnage haiba taragadi education gi manga leiba mathautai haina phongdoki. Department of Handloom and Textiles Manipur gi mitiang makhada Handloom and Textiles Technopol District na sinduna pangthokiba thauramatuda Handlooms and Textiles ki Director Lamli Kamai Taranithoi Suba Air Kwatha Post ki Captain Pratik Verma yauna mari lenaba department ki officials sing amasung khunja kayana sarukyaki. Imphal ki Khetrigaon Ramania da Urban Health Center ama Naharu Makhapata Primary Health Sub Center ama ngasi Health Minister L. Jayant Kumar na sangakre. Loinana Manipur da laiba maitai pangal singina amasung jagoi chawkhatnabagi damak Manipur University of Culture da khanaba faculty ama hapnaba hotnaragani haina art and culture gi thausu puriba minister asina phongdoki. Thauramasiga mari lainana Directorate of Health Services Manipur na sinduna Naharu Makhapata pangthokiba inaugural function da minister na makhatana phongdokiba da Health Center sing da laiba doctor amadi staff singna mafam adugi miyamga aphaba mari thamnaba hotnabiyu amadi mama mapa oiba singna pikliba angang singbu matam chana kapthokpam thokpa hidak langthak sing kapthokpiyu haina appeal tawki sangabagi thoramadu da sarugyakiba Khetrigaon gi MLA N Indrajitna mahaki assembly constituency na konbam fam singda chahi asigi manungda koilas thadaba lambi amata leheloi miyamgi nungaiba amadi chawkha thorang singi damak angamba thakta hotnagani haibagi thajabasu miyamda phongdoki. Yamna kina tukachana loba makal laina makal khara kangna chukpagi Japanese encephalitis dengue amasung atopa makal gi atopa laina madugi laina se Manipur da chahi khudingi seasonal loba makal gi hek lai but 100 information amana Manipur da 100 kitang ngan khana lai isolate ba makal poche aina ma amba da kam to hauda bana maram modana hoji angang do du si ba changba tharak tharak ya lai si de gi kana tainer kani health department da tainer kani government da tainer kani local MLA da tainer kani doctor sin chair kani minister chair kani but hai bising se thok dan ba koi prajana su kitang aware oi bi ta ka lai bra adan 100 kitang section se adigi madu da aware oina ba nurse machine doctor sin hona ba amsung makhoi da amuk director tele makhli officer sin mateng bang ba amsung madu gi changa da makhli gi potlam khuding ma sem da pi na ba habi MLA minister sin na ngai dana lai ba habi se ma tangai ba dam khil pot lang ba. Indian Air Force ta Group Y non-technical ki airman khara launabagi damakta Guwahati Borjhar da leiba 11FC da recruitment rally ama thasi ki tara taretagi tara mapan fawa pangthokadauri hai basida sarukyaning ba candidate singna airmanselection.gov.in da logon tawraga akopa marol khangba yagani haina Imphal West ki deputy commissioner na DIPR ki khuthang da thokpa cherol amada khangalakli. Mental health care ki matangda Manipur Health Services ki primary health center medical officer singi numit mangani gi oiba masung nurses paramedical staff singi numit humni gi chathagadaba training program ama Jenims ta hokre training program adu State Health Society masung National Mental Health Program Manipur na sinduna Jenims ki Department of Forensic Medicine faculty block ta chathabani primary health care medical officer amasung nurses paramedical staff singda mental health care gi matangda lausing pina bagi training program adu Jenims ki director Professor Thongam Bimona hudoki training program hokdokpagi thoramadu da RIMS psychiatry department ki head Dr. R.K. Lenin Jenims psychiatry department ki head Dr. Shantibala mental health ki special officer Dr. S. Manikanta yauna medical officer sing amasung nurses amadi paramedical staff sing su sargyaki. Mental illness ana aikogi medical care system wali ba porsi masi importance pidana masi layang ba phajana haunana ba training makhalasi piraga aikoi health care worker nurse khangde compounder khangde mental illness masi ngan masi ki symptom khangdokpa mental health ki some knowledge khara training sidagi phangnaraga madu masai health care worker khuding na magi level da ngamana mana health tobire treatment tobire counseling tobire mana ngamda baduna adugi doctor da salu adugi doctor da salu.
Education Engineering Wing ki Chief Engineer ni haiba CH Gojendra kaubum yoimana aranba mongda lanayo na sel lobagi video clip ama Facebook ama di WhatsApp na chingba social media singda paktak na sandoraktuna viral oire haiba clip asida yoimana engineer asigi mafamda lupa lakh yankai taba thabag amaga mari lena na sel pipu utli amadi senfam adu lupa listing kuntrani awat pa senfam bill kairaga haplage haiba amadi maduda officer asna lupa listing yankai piu haina ningai sangdana bagi pibam uba fangli Panbaya Hiramasiga Mari Lena Hariba Muesigi Matakta disciplinary proceeding lokat Kibagaloinana, Tabakaki suspend Tauri Haina, Manipur Lenga ki Principal Secretary Education S, Vinet Joshi Nangarang order Matoki Basu, like Rabani. Maitei Liningi Yam Namaroiba Life Amamoriba, Chingoi Barunida, Lining Tau Sanglenama, Ngase Forest Amadi Environment Minister Taunadum Sham Kumar Sangakre. Androdagi Naharuk Pangong Paubagi Cable Car Semnaba Lengaki Tarang Lady Haina Forest Amadi Environment Minister Taunadum Sham Kumar Fongdokre Ngasi Achamba Thoramamaga Loinana Andro Langmai Chingda Lining Tau Sanglen Ama Sangaki Thoramaduga Mari Lenana Minister Taunadum Sham Kumar Nahai Maitei Liningi Yam Namaroiba Life Amam Oriba Chingoi Barunida Lining Tau Sanglen Ama Miamge Pambagi Matungina Ngasi Sangakre Loinana Nauna Sangari Basanglen Sina Lining Taugi Togal Fangjaba Lakpa Mio Singda Kudong Chaba Kaya Piragani Nakalamaromda Forest Department ki Maike digi Chingoi Baroni ki Pibam Mangsilakli Basi Kannaba Pandamda Forest Department ki Akhanaba Office ma Hangnaba Hotnariba Sina Mafamasi ki Pibam Kannaba Honaba Sida Mateng Pangbang Ngamlagani Haina Minister Taunadun Sham Kumar na Fongtoki Ngasigi Tauramaduda Androgi Khulak CH Gandhar Mite Yauna Kendra Sigi Miyoi Kyana Sarkyaki Androtu si kenosi Khalong adagi Khalong tu koi Naruk Pangong sida koi cable car koi thamnaba onema chief minister ai haijare adaga government of India Ministry of Tourism da proposal thala kanda cable car si fajan thamagadi lam koiba mayam si la kanda koi hena su Manipur economy de hena koi phagalhangani aduga laiba lai khomningba aloraba adagi naha station adagi mayam sina koi cable car la adi minute 10 da si adum yaw yobangamani adun hena koi lamdam masigi koi tourism ni chakhol hangani lamdam masigi phajabasi masak lan u phangani Manipur Creations ki Takil Industrial Estate Labor Office ta Skill Development Program gi makhada garment making gi training program hodokre ngasidagi hodana numit kuntra manga chumna chathagadori ba training program sida Tamenglong district gi lairabagi pankhai makhada leiba nupi yang khailomda garment making gi training phangan gadori Training program se Manipur Creations na CML Tata Trust Samasung Tamenglong District Headquarter ga puna khutsamna duna paikalak pa khongthang amani Training program se gi changadaba sent from ayamba CML Tata Trust na puthokpani hairi Training program adu hodopagi thoramda Labor Department ki Principal Secretary PK Singh CML Tata Trust ki miyot singh amadi Manipur Creations ki staff singh su sarukyaki Manipur Creations ki proprietor Koizam Vasan Rasna training program se district adu gi lairabagi pankhai makhada Lairaba yum thadokuna sel tanba ngamdaba singbu khangatuna training piraga tabak fanganabagidama paikhatpani haina fongdorki Manipur Creation 35 days training piraga madugi matungda moida machine ama piraga solar lighting piraga matungda moigi imungda mammaga leiramba imungdu mai ngalakpa amadi fi tuba hairaga Manipur Creation ki kat bundle moigi mayumda Manipur Creation tharaga turaga thagi oina 7500 talak pai basi araiba poti nati masi ngamnaba hotnaba haibasina ko yemen pa CML Tata Trust na akoida 31 lakh katang piraga mi yankai sinaraga sahi amada Tamenglong district ki makhada leiba jaga singda 4 crore 50,000 infused thousand by basi kogi Manipur Creation gi wa tu oga Manipur gi oina kwaidagi mai pa ko lambi mo ngena thajai Manipur ki khungang sing maroi na manung hanjina leibam from sing da thenariba energy crisis sing da yumfam oiba documentary film amang ase chingmarong da leiba MET hall da phongkre Biomass energy haina mingthon ba documentary film ase India government ki Ministry of Environment Forest and Climate Change ki makhada leiriba Center for Environment Education ki tengbangaloinana Jogam Institute for Community Resource and Development na puthokpani Zikod Harib Institute ase tongan ba chakhat khongthang da maipunana thabak thorong kya paikhaliba madi Sedasigi financial institution na moina leiribani maroina khungang amadi chingi ayambam fom singda leiriba khutsa hairaba miyoi singda thabak suhanduna senmilon fagat hanaba zikor na hotna duna lakibani
ngasi Center for Environment Education ki Regional Coordinator Dr. Simanta Kalitana Fonkiba Biomass Energy Hariba documentary film asi Manipurda Hauzik Mayok Nariba energy crisis asida mateng oinabagi wakhalonda madi Senmitlon Hengat Hanaba Khungangi self-help group singna agricultural waste sing amadi forest residue singna seasonaba yaba biomass energy efficient stop sing puthokpagi matangda yumfam oiduna documentary film asi puthokpani ngasigi thawramaduda Sadar Hills Autonomous District Council ki member Thangzamang Kipkenna athoima mithunglin oikiba galoinana Zekorna paikhalakliba thabak thorum singda pungning thawat kiba galoinana biomass energy na piriba kanaba singi matangda samlapna wafam phongdokhi. And we have been supporting a local organization in Manipur named GCOD. They have been working on alternative energy, particularly biomass briquette and also some low-cost chulha for the biomass briquette. So this particular documentary is about the whole story of the energy crisis in the rural Manipur and how rural people can actually prepare their own domestic energy from waste material, from agricultural waste, from forest residue, and then can convert it into a business. So we have supported GCOD. They have supported about 11 self-help groups, and all the self-help groups are now producing their own chula and their own briquettes, and they are already in the market. We are hoping to take this film even to outside India to showcase it to the world what Manipur is doing in the energy front. More the Cheliba Kuzairok Turel Gimosilaklipa film the Gikananaba Worker and Trader Association Morena Turela Dugi Marin Sengdok Pahokre. Turelasi Matam Kariki Mamangda Manipur Control Board Turelgi Matai Matai the Paisinduna Leba Mot Pasina Ising Mosilak Padagi Mioy Bana Season Abada Hakjang Sokningai Oirani Hiram Kiba Lekrabani. Ngase Yuktagi Worker and Trader Association is Sinduna Mokogi members Singyauna Miamga Turel Sengdok Piki Thoram Jatabahoki. Turen Sengbagi Tabagasi Numit Mangarium Chatagani Hairi. Impact News Namfumadu the Changsinduna, Watamgi General Secretary T.H. Sekharjit Unavada, Mahakna Tabagasi, Mahutki Minister Amasung, Manipur Control Board, Anigi Mitiang Makada Sengdok Kotokpagi Tabagasi, Paikatpani. Numit Mangani Manung the Sengdokpa, Nangtragadi, Sengdokpa Lodriba Fauba Lepalitana, Kuzairok Amasung, Lairok Turel, Anigi Marin Sengdokani Haina, Pungdoraki. Sange Bhushana Wadamadi, Thanga Sangbi, Selgi Manapi Duni Kai Kumna Krabi, Saisakpi, Yumkam Chandrakala Devi Nathasaki Tarada, Masagi Mayum, Nagampa Soram Leirak Telekitabada, Manipuri Sahitya Parisana Tadok Pachero Mada Awaba Fungdorakli. Parisadasigi Auditorium the Pangtok Awaba Fungdok Pagitauramada, Minute Anitumina Leptuna, Lakidrabadugima from the Kai Kumna Butki Haina, Gerald Amana Katarakli. Mamangta February tang Taramapanda, Kaisampat Lemjam Lekai the Tokiba Yum, Maina Jakpagi Taudokta, Awabanang Laba Imunda, Health Minister na Selamasung, Swing Machine, Tengbankre. Lekai Sigi Infal Rising Youth Club Amasung Ward Development Committee Ward number 9 Sinduna, Lemjam Lekai Community Hall the Pang Tokiba Toram Amada, Tengbang Sipikibani. Maina Jakabra Yumasigi, Ahal Salam Tombida Minister Jayant Kumarna, Maranai Seldagi Lupa Lakama Yum Sabada Season and Apagidamak Pikibani. Thadao Students Association and the Wi-Fi Students Association of Tokpa, Tongan Tongan Bachero Singda, Mizoram Gimizo, Zirlai, Paul, MZ Pigi, Volunteers Singi Matakta, Sampulis Nachatakiba, Kahin Batongu, Akan Bamung the Yani from Dorkli. Mizoram Gingam Kai Manunda Luba Sigi Volunteers Sing Namiangi Potana Basang Amakaksana Bahotnarubada, Masingam Lava Police Personnel Singna. Thazalaktuna Volunteers Singer Sibu at Naibagi Damakta Sangi, Hailakandi District Administration Busu Lup Aniasina, condemned Dorkli. Hauzik, Sanabagi Pauda, English Singma Jamapan Mo Dramapan ge September Tarukta Tera Sapam Lerakta Kanglay Bodybuilders Gym Haina Mington ba Gym Ama Hangdok Pahoki Bagaloinana. Gym Asigi Sanaroi Singna State National but International Gitak the Pangtopa Championship Kiada, Manipur Giming Chat Purapangamli. Gym Asigi head coach Oribayas Joy Chandrana, Lamdam Asida Mayai Kaba Nisana Lai Churaba, Lamdam Asigi Mating Lairaba Mioy Kayana, Kangutakta,
तांगलब मियोइबगी पुंसी क्या मांगकी बसिन मरम ओइरगा कंगलै बॉडी बिल्डर्स जिम असे लमदम असुगी मियामदा खुदोल तमखी स्टेट नेशनल चैंपियनशिप कयादा कुनमंगा रखना ओवरऑल चैंपियन की मना लौब ngमख्रबा पार्ट 6 पार्ट 4 दगी एल मनोज चमदी एल इंदिरानी की मचानुपा लाइतोंजम ऋषिकांतना इंग्लिश सिंगनी तरा तरे पांगथोक एशियन अमसुंग वर्ल्ड बॉडी बिल्डिंग चैंपियनशिप अनि असिदा गोल्ड मेडल अममम फंगदुना मणिपुर की मिंगचट पुरक ngमखी बॉडी बिल्डर अनि असिना चाही असिगी ओइना पांगथोक बेतरे सुपर फेडरेशन कप अमदी निपान सुब ईस्टर्न इंडिया बॉडी बिल्डिंग ओपन की बॉडी बिल्डिंग चैंपियनशिप असिदसु वर्ल्ड मेडलिस्ट अमा ओइरिबा केरेबिता अमदी एच आनंदी अनि की मीडियम मखादा लाइतोंजम ऋषिकांतना किलोग्राम मरफू मंगा की कांगलुप्ता गोल्ड मेडल अमदी ओवरऑल चैंपियन ओइबा ngमखी निपान सुबा सुंबा ईस्टर्न कपसिदा मोन याम चावना मतेंग पांगिसि हबम नंदी हारिबा डॉक्टर हबम नंदी ना सेनगे अमदी तोंगान तोंगान बा यामना मोन मिनुंसी अवात याम यंगान हारि इचिमेन फंग ngamai si matang sida mukara mating pange gana ribta hariba sanaroi afawa sina so magi sanabi style dating gi chart tumba jaba khangna chena kanda mana phangmangam da adugumba masalgi ichimen myam se handa ki jira phangi du matung takpada su aina ngamikhe hoi worldly thak da pangto championship se mai tai macha mo ina manipur ma oina mayam da henba record gold tan overall gi koi record che lam ge na असाजु थमी लामसु लामगिनी आई जिम सिना लरिगे आई साजिन लरिगे दि इंटरनेशनल की मिस्टर वर्ल्ड की ओवरऑल हाइबा मिथोल से लौनबा कन्न होनगिनी अदुगा लौसु लौगनी आई हजिक लरिबा आई इचे आई ओजा आई जिम सिना आई फुल सपोर्ट तौरिमिन आई लौसु लौगनी मरीसुबा प्राइज मनी इंटर क्लब आर्चरी चैंपियनशिप ngasiदगी तरुकसुबा साम राइफल्स सिंदुना कैथेल मामिदा लेबा तरुकसुबा साम राइफल्स की सानाबुंगदा पांगथोकपा हौख्रे ngasi ahoba numita championship asigi hanba masana oina pangthokiba nupigi individual compound ki masana da SIRC ki sanaroi SH Manorama na hanba position aduga AC ki sanaroi Dulina Laistrom amasung VAA ki sanaroi Minaka Anina Ani amasung hum suba position taki championship asigi ngasi nupagi individual compound ki masana dana Sika ki sanaroi N Arjun SIRC ki sanaroi S Rajendra Amadi FSC ki sanaroi S Somojitna hanba ani suba amasung hum suba position tapangamki Taruk suba sam rifles sinuna kaithel manbida leiba sanabung asida ngasidagi pangthokpa hokiba championship asi tha asigi taramanga fawbada chathagani Tarahumdoi suba state level 7 aside village open football tournament ta Khasan Jembam FC amadi Hemanta FC ani semi final changre ngasi football tournament asigi sanakiba hum suba quarter final da Khasan Jembam FC ke sanaroi El Premchina match asigi Nipa nifu tare dama sumya chase ga happa yankai thoi suba minute sing da panjal huma dugal Johnson ne yankai suba minute panjal maga chanduna ingo BFC loitang khuno bu panjal mariamada maiti ba piba ngamki tathariba football tournament asigi mari suba quarter final dana Hemanta FC charging na MSFC hengang bu panjal taru ani da maiti ba piki tournament asigi semi final changkrab Hemanta FC charging ge sanoi nitrogen match ki taru kunumdoi kuntraumdoi masung nifu suba minute da panjal mari aduga jingkhai amadi Ronaldo ani na panjal mamam chanki Awang Kuno Youth Development Association Awang Kuno Mayale Kai Sinduna Mamang Thagi Tarani Pandake Association Asigi Sanabung the Chathariba Tournament Sida Tim Kunna Leg Match Singda Atoy Hentanari Tasiki the tournament Sigi semi final match sing Sanarkani Orisagi Bhubaneswar the Pangtoki Nipan Sub Eastern India Bodybuilding Contest 2018 the El Rishikantana overall title lower Cray March Taramadi Taramathoi the Pangtoki contest is the Manipur team kilogram marfu mangaki kangtel Rishikantana gold kilogram hundramangaki kangter Rishikanta Chandamna gold kilogram marfu ki kangupta and Rakesh na bronze lor kibagi mathakte Rishikantana champion of champion oriki contest is the Sangai Jimgi and Ranjitna Manipur team ki coach na Sawyaki Arabida bulletin sigi headlines amona miyam thamsake Prime Minister ki Manipur khongchetta jatra hunnaba madi sanganaba project taramari khandokle Congress lengak kumna sabaloi driba project amata sanga khiroi haina Chief Minister na phongdorakli National Highway Protection Force linkhatkani amadi taret suba pay commission chana hangani haina Prime Minister na lauthok piramnaba Shiv Sena Manipur unit na demand tauri Pravesh Chanam gi mihat CBI da Sinadravadi Prime Minister na serasida lakpa matamda akan bakhongjang changsangani haina PSC na checksin wa thangatli
Chief Minister na ngayhak ki ngangning ba pangangang duna miyam da namthak tawna ba hotna biganu haina MPCC na maral sirakli. Amasung acid detector sok labi menakada lengana compensation pigani amadi mapuroi beda chana bathabak pigani haikraga domina lesin kre haina JSC na fongdorakli.